ꯈꯪꯗ꯭ꯔꯕꯗꯣ ꯃꯩ ꯇꯧꯔꯒ ꯇꯧꯅꯩꯁꯦ ꯈꯪꯗ꯭ꯔꯕ ꯅꯁꯥꯅ ꯅꯃꯥꯏ ꯊꯥꯎ ꯑꯁꯥꯁꯦ ꯂꯦꯎꯔꯥ ꯅꯃꯥꯏꯗꯨꯒ ꯑꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯪꯒꯣꯏꯗ ꯆꯥꯛ ꯊꯣꯡꯉꯦ ꯉꯁꯤ ꯔꯥꯏꯁ ꯀꯨꯀꯔꯗ ꯒ꯭ꯌꯥꯁ ꯂꯩꯇꯕꯗꯒꯤ ꯒ꯭ꯌꯥꯁꯇꯣ ꯂꯩꯔꯁꯨ ꯂꯤꯛ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯁꯪꯒꯣꯏꯗ ꯄꯨꯊꯣꯛꯑꯒ ꯊꯣꯡꯉꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯤ ꯃꯩꯗ ꯊꯣꯡꯕꯁꯦ ꯃꯩ ꯖꯥꯏꯔꯤ ꯖꯥꯏꯔꯤ ꯑꯁꯤꯅꯕꯨ ꯃꯇꯥ ꯆꯥꯏ ꯏꯪꯕꯁꯤꯗ ꯆꯝꯗꯣꯡ ꯐꯖꯅ ꯁꯧꯔꯦ ꯏꯟꯖꯥꯡꯁꯦ ꯆꯝꯗꯣꯡꯁꯦ ꯁꯤꯡ ꯇꯤꯜꯍꯧ ꯂꯣꯏ ꯍꯥꯞꯈ꯭ꯔꯦ ꯉꯥ ꯑꯌꯥꯏꯕ ꯀꯔꯤ ꯀꯔꯥ ꯑꯩ ꯍꯥꯞꯄ ꯈꯣꯠꯄꯗꯤ ꯎꯠꯆꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯆꯥꯛꯀ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯊꯥꯡꯗꯣꯛꯀ ꯊꯥꯡꯖꯤꯟꯒꯁꯤꯒꯕꯣ ꯆꯥꯒ ꯂꯣꯏ ꯀꯥꯔꯦꯕꯣ ꯊꯥꯡꯗꯣꯛꯀ ꯊꯥꯡꯖꯤꯟꯒꯕꯣ ꯆꯥꯛꯀ ꯆꯥꯍꯩꯗꯦꯕꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯕꯗꯣ ꯃꯩ ꯇꯧꯔꯒ ꯇꯧꯅꯩꯁꯦ ꯈꯪꯗ꯭ꯔꯕ ꯅꯁꯥꯅ ꯅꯃꯥꯏ ꯊꯥꯎ ꯑꯁꯥꯁꯦ ꯂꯦꯎꯔꯥ ꯅꯃꯥꯏꯗꯨꯒ ꯃꯁꯥꯅ ꯈꯪꯗ꯭ꯔꯥ ꯈꯪꯗꯦꯕ ꯀꯩꯅꯣꯁꯦ ꯁꯤ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯍꯧꯅꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯁꯤ ꯀꯔꯤ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯀꯔꯤ ꯅꯪ ꯉꯁꯤꯅ ꯅꯃꯥꯏ ꯂꯩ ꯁꯣꯏꯖꯜꯂꯒ ꯅꯪ ꯉꯁꯤ ꯆꯥꯔꯣꯏꯗꯣꯔꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯍꯧꯅꯕ꯭ꯔꯥꯁꯦ ꯂꯣꯏꯔꯦ ꯑꯣꯕꯁꯇꯥ ꯂꯣꯏꯔꯦ ꯁꯦꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯆꯝꯗꯣꯡ ꯑꯃ ꯂꯩꯖꯔꯦ ꯆꯦꯡꯒꯨꯝ ꯃꯆꯥ ꯆꯝꯗꯣꯡ ꯑꯃ ꯂꯩꯖꯔꯦ ꯑꯥꯂꯨ ꯏꯔꯣꯟꯕ ꯑꯃ ꯂꯩꯖꯔꯦ ꯑꯥꯂꯨꯁꯤ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯇꯧꯔꯒ ꯏꯔꯣꯟꯕꯅꯦ ꯍꯥꯏꯕ ꯈꯥꯖꯤꯡ ꯕꯣꯔꯥ ꯑꯃ ꯂꯩꯖꯔꯦ ꯀꯟꯗꯂꯥ ꯑꯃ ꯂꯩꯖꯔꯦ ꯀꯟꯗꯂꯥ ꯕꯖꯥ ꯑꯃ ꯂꯩꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯕꯁꯤꯡꯁꯦ ꯄꯨꯔꯥ ꯂꯥꯟꯗ ꯊꯣꯡꯕꯒ ꯃꯥꯟꯅꯈꯔꯦ ꯍꯥꯏꯕꯀꯣ ꯒ꯭ꯌꯥꯁ ꯂꯩꯇꯅ ꯍamba ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯍꯣꯡꯗꯣꯛꯀ ꯍꯣꯡꯖꯤꯟꯒ ꯄꯣꯠ ꯆꯩꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ फजन हरम आलू इरोम से खुआ अमा अकोसु हाना मैदने थोंगीबको अदु सुमाइना थोंगद्रगा थोंबसे थांदोक थांजिन याम तयेबा अदि इरोम मजेको मोरो तेपना हाउते अकंग मना हाउ बोला गलो का Nam
ꯃꯩꯗ ꯊꯣꯡꯕ ꯆꯝꯊꯣꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯈ꯭ꯔꯦ ꯀꯟꯗ꯭ꯔꯥꯁꯦ ꯈꯔ ꯀꯜꯂꯦ ꯀꯟꯗ꯭ꯔꯥꯁꯦ ꯉꯧꯊꯣꯛ ꯊꯝꯕ ꯈꯔ ꯀꯟꯕꯅꯦꯕ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ 이러면서 샐러드
इचना मैम को ngasi amta lemdra loi chare mathel sinse ado मैम matang sida video se swai se ko senjarage nongna jeng ichina oi ba tara kana subscribe to sum biro ngasi di bye bye